ꯁꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯅꯣꯡꯁꯨ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯁꯨ ꯉꯧꯕꯒꯤ ꯃꯈꯣꯟꯗꯣ ꯐꯖꯅ ꯑꯩꯅ ꯀꯟꯅ ꯉꯥꯡꯗ꯭ꯔꯗꯤ ꯇꯥꯗꯣꯏ ꯃꯥꯟꯗꯦ ꯂꯥꯞꯊꯣꯛꯑꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯩꯗꯣ ꯎꯗꯦꯕ ꯐꯖꯅ ꯈꯔ ꯅꯛꯁꯜꯂꯒꯅ ꯃꯩꯗꯣꯈꯔ ꯉꯥꯟꯕ ꯇꯞꯄꯗꯣ You can't tell me what we do, where we go, how we dress. ꯑꯩ ꯃꯤꯅꯨ ꯃꯆꯥ ꯑꯃ ꯀꯣꯏ ꯁꯤꯗ ꯌꯨꯝ ꯇꯧꯋꯦ ꯑꯗꯨꯒꯤ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯋꯦꯜꯀꯝ ꯕꯦꯛ ꯃꯩ ꯊꯥꯜꯂꯤꯅꯦ ꯑꯩꯅ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯑꯩ ꯚꯣꯏꯁꯇꯣ ꯈꯔ ꯇꯞꯄ ꯃꯥꯜꯂꯦꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯅꯣꯡꯁꯨ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯁꯨ ꯉꯧꯕꯒꯤ ꯃꯈꯣꯟꯗꯣ ꯐꯖꯅ ꯑꯩꯅ ꯀꯟꯅ ꯉꯥꯡꯗ꯭ꯔꯗꯤ ꯇꯥꯗꯣꯏ ꯃꯥꯟꯗꯦ ꯂꯥꯞꯊꯣꯛꯑꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯩꯗꯣ ꯎꯗꯦꯕ ꯐꯖꯅ ꯈꯔ ꯅꯛꯁꯜꯂꯒꯅ ꯃꯩꯗꯣ ꯈꯔ ꯉꯥꯟꯕ ꯇꯞꯄꯗꯣ ꯀꯩꯅꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯅꯦ ꯉꯁꯤꯁꯦ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯏꯉꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯣꯏꯔꯝꯅꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯇꯩꯒꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯩ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯏꯉꯥꯗꯪ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯉꯝꯗ ꯇꯥꯔꯁꯨ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯃꯥ ꯀꯣꯂꯦꯖ ꯆꯠꯄ ꯀꯥꯟꯗꯅꯦ ꯕꯖꯥꯔ ꯍꯥꯏꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯀꯩꯀꯩꯁꯨ ꯂꯣꯏꯅ ꯑꯝꯇ ꯐꯝꯍꯧꯗꯦ ꯄꯣꯠꯐꯝ ꯐꯝꯍꯧꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯗꯤ ꯉꯁꯤ ꯏꯉꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯗ꯭ꯔꯅꯦ ꯂꯥꯏꯙꯨꯞꯀꯨꯝꯕ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯂꯥꯏꯙꯨꯞ ꯊꯥꯅꯗ꯭ꯔꯅꯦ ꯑꯗꯣ ꯁꯅꯥꯃꯍꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯂꯥꯏꯁꯨ ꯅꯤꯡꯅꯗ꯭ꯔꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯒꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯩ ꯅꯨꯃꯤꯠꯇ ꯑꯩꯈꯣই ꯉꯥ ꯍꯦꯟꯕ ꯈꯣꯠꯄꯗꯨꯗꯤ ꯇꯧꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯈꯔ ꯑꯗꯨ ꯇꯧꯗꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯇꯧꯋꯦ ꯐꯨꯜꯗ ꯂꯣꯏꯅ ꯌꯦꯡꯕꯤꯌꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯒꯤꯐ ꯑꯋꯦꯒꯤ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯦꯛ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯝꯐꯥꯜꯅ ꯑꯩ ꯁꯤꯗ ꯊꯣꯛꯍꯜꯂꯝꯃꯒꯦ ꯃꯣꯏꯒꯤ ꯐꯥꯗꯔꯁ ꯗꯦꯒꯤ ꯒꯤꯐ ꯑꯋꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯒꯤꯐ ꯑꯋꯦꯗꯨ ꯇꯧꯕꯒꯤ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯗꯣ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯥꯗꯔꯁ ꯗꯦꯒꯤꯗꯤ ꯀꯦꯛ ꯑꯩꯈꯣꯏ ꯃꯥ ꯀꯩꯀꯩ ꯃꯥꯗꯔꯁ ꯗꯦꯒꯤꯗꯤ ꯀꯦꯛ ꯄꯤꯖꯅꯈ꯭ꯔꯦ ꯐꯥꯗꯔꯁ ꯗꯦꯒꯤꯁꯨ ꯀꯦꯛ ꯄꯤꯖꯅꯕꯒꯤꯗꯃꯛ ꯏꯄꯥ ꯀꯦꯛ ꯄꯤꯖꯅꯕꯒꯤꯗꯃꯛ ꯀꯦꯛ ꯑꯍꯥꯎꯕ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯇꯧꯁꯟꯕꯤꯔꯣ ꯁꯥꯕꯗ ꯁꯤꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯅꯗ꯭ꯔꯅꯦ ꯑꯗꯣ ꯂꯥꯏ ꯅꯤꯡꯅꯕꯗꯣ ꯉꯁꯤꯗꯤ ꯂꯦꯡꯗꯅ ꯉꯁꯤꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯁꯖꯤꯕꯨ ꯅꯠꯇꯦ ꯏꯉꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯁꯦ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯦꯡꯗꯅ ꯂꯩꯌꯦꯅ ꯍꯥꯏꯕꯒꯤꯅꯦ ꯉꯁꯤꯁꯦ ꯂꯥꯏꯗ ꯃꯩ ꯆꯪꯗꯕ ꯄꯣꯠꯂꯝ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯀꯠꯄ ꯐꯣꯂꯥ ꯀꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯀꯠꯅꯩꯌꯦꯕꯀꯣ ꯑꯗꯨ ꯀꯠꯄꯒꯤ ꯉꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯁꯣꯔꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯇꯧꯕꯁꯤꯡꯗꯣ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯔ ꯑꯩꯅ ꯈꯟꯒꯠꯂꯒ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯕꯗꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯣ ꯉꯥꯏ ꯄꯥꯛꯄꯅꯤꯅ ꯁꯝꯗꯣ ꯊꯥꯗꯣꯛꯄ ꯑꯩꯅ ꯑꯗꯨꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯔꯛꯄꯁꯤꯡꯗꯣ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯋꯤꯛ ꯑꯗꯨꯒꯤ ꯀꯃꯦꯟꯇ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯗꯣꯏꯅꯦ ꯕꯤꯛ ꯂꯣꯡ ꯖꯝ ꯁꯤꯡꯒꯜ ꯗꯕꯜ ꯃꯣꯏ ꯏꯝꯐꯥꯜ ꯎꯠꯄꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯦꯛꯁ ꯇꯥꯏꯝ ꯚꯤꯗꯤꯑꯣ ꯈꯔ ꯁꯥꯡꯅ ꯎꯠꯂꯛꯑꯣ ꯃꯣꯏ ꯏꯝꯐꯥꯜ ꯆꯠꯇꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯚꯔꯥ ꯌꯥꯝ ꯇꯥꯡꯉꯦ ꯃꯣꯏ ꯏꯝꯐꯥꯜꯗꯣ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯀꯣꯂꯦꯖꯀꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯅꯠꯇ꯭ꯔꯗꯤꯀꯣ ꯎꯄꯥꯏꯗꯣ ꯂꯩꯈꯤꯗ꯭ꯔꯦ Kanaso Ningsen. Hi, your new fan subscriber is here. Thank you. Tring. Michael Sagosem. Moi Imphal di nungshitsu mayam sitli nongsu mayam tai isingsu mayam thummi mai shudum mutli. Akola wide lagero. Janet Thaudam. Samdo adum thadoko punjanganoba thadokpana phajai sam thadokpana maramdi mai achaubasu khumi thank you khongbibagi-damak K3 mayum kaina kumari Imphal college lo mani nangsu Imphal college ta ka bro aigi video se yeng tardi kay hagra comment pibiro
ꯂꯥꯛꯏꯕ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯑꯗꯤ ꯑꯩ ꯏꯊꯟꯇ ꯐꯣꯟ ꯃꯃꯥꯡꯗ ꯐꯥꯎ ꯁꯥꯕꯅꯤꯀꯣ ꯃꯤ ꯂꯥꯛꯑꯗꯤ ꯔꯨꯍꯤꯠ ꯑꯍꯃꯗ ꯆꯦ ꯅꯪ ꯆꯍꯤ 35 ꯁꯨꯔꯝꯃꯅꯤ ꯅꯤꯐꯨꯅꯦ ꯅꯤꯐꯨ ꯀꯥꯏꯗꯩ 35ꯅꯣ ꯅꯤꯐꯨ ꯁꯨꯔꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯁꯣꯝꯗ ꯂꯤꯒꯤꯗꯣꯔꯦꯅ ꯍꯥꯏꯅ ꯂꯩ ꯁꯤ 35 ꯁꯤꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯃꯟꯈ꯭ꯔꯦ ꯃꯆꯥ ꯑꯣꯏꯃꯟꯈ꯭ꯔꯦ ꯀꯁꯥꯔ ꯚꯤ ꯀꯤꯞ ꯏꯠ ꯑꯞ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯦꯡꯛ ꯌꯨ ꯁꯤꯈꯔ ꯅꯤꯡꯊꯧꯖꯥ ꯍꯣꯁꯇꯦꯜꯗꯩ ꯊꯣꯛꯂꯛꯑꯦ ꯆꯦꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯧꯔꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦꯆꯦ ꯄꯥꯎꯈꯨꯝ ꯉꯥꯏꯖꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯍꯣꯁꯇꯦꯜꯗꯩ ꯊꯣꯛꯂꯛꯄꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯉꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒꯤ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯎꯕꯤꯔ ꯀꯩꯅꯣ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯍꯩ ꯊꯣꯛꯁ ꯁꯤꯁꯇꯔꯁꯦ ꯁꯤꯡꯒꯜꯂꯣ ꯁꯤꯁꯇꯔꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯁꯤ ꯀꯩꯅꯣ ꯁꯤꯡꯒꯜ ꯅꯠꯇꯦꯍꯦ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯗꯦꯕꯖꯤꯠ ꯁꯔꯃ ꯑꯍꯤꯂꯤꯌꯥ ꯅꯪ ꯃꯩꯃꯨꯛꯈ꯭ꯔꯦ ꯅꯪ ꯌꯥꯝ ꯗꯤꯃꯥꯟ ꯁꯥꯏꯕꯣ ꯀꯃꯦꯟ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯑꯣꯟꯂꯤ ꯂꯥꯏꯛ ꯈꯛꯇ ꯂꯥꯏꯛꯇꯤ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗꯨꯅꯦ ꯅꯪꯒꯤ ꯐꯦꯟꯁ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯁ꯭ꯋꯤꯠ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯕꯤꯗ ꯍꯦꯛꯇ ꯄꯥꯊꯣꯔꯛꯑꯕꯅꯦ ꯉꯁꯤꯗꯤ ꯀꯃꯦꯟꯀꯁꯦ ꯑꯩꯅ ꯃꯦꯖꯤꯛ ꯇꯧꯁꯜꯂꯕꯅꯦ ꯇ꯭ꯔꯤꯡꯅ ꯑꯩꯈꯣꯏ ꯖꯝ ꯕꯤꯀ꯭ꯔꯝ ꯁꯥ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯀꯔꯤ ꯂꯝꯗꯅꯣ ꯊꯣꯡꯕꯕꯨꯗꯤ ꯍꯩꯌꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯊꯣꯡꯕꯗꯤ ꯂꯣꯏ ꯍꯩ ꯑꯗꯣ ꯍꯥꯎꯇ꯭ꯔꯒꯗꯤ ꯈꯪꯗꯦ ꯑꯪꯊꯥꯅꯦ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯈꯪꯗꯦꯕꯀꯣ ꯁꯤꯟꯁ ꯒꯦꯃꯤꯡ ꯆꯦ ꯂꯋꯥꯏꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯋꯥꯏꯅꯣ ꯅꯣꯏꯒꯤ ꯂꯋꯥꯏ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯋꯥꯏ ꯇꯥꯡꯉꯦ ꯍꯥꯏꯔ ꯑꯩꯒꯤ ꯂꯋꯥꯏ ꯇꯥꯡꯉꯦ ꯍꯥꯏꯔ ꯆꯤꯔꯥꯏꯅꯤ ꯁꯤꯗꯤ ꯂꯋꯥꯏ ꯁꯤꯅ ꯂꯨꯈꯝ ꯂꯋꯥꯏ ꯑꯩꯕꯨꯗꯤ ꯂꯋꯥꯏ ꯇꯥꯡꯕꯅꯦ ꯅꯪꯗꯤ ꯈꯪꯗꯦ ꯖꯣꯇꯤꯟ ꯍꯨꯏꯗ꯭ꯔꯣꯝ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨ ꯊꯛꯄ ꯅꯨꯄꯥꯗ ꯂꯩꯖꯔꯒꯦ ꯍꯥꯏꯔꯤꯗꯨ ꯌꯨꯁꯨ ꯊꯛꯇꯕ ꯅꯨꯄꯤꯗꯁꯨ ꯆꯣꯞꯇꯕ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯂꯩꯌꯣ ꯍꯥꯏꯅꯤꯅꯣ ꯂꯥꯏꯅ ꯑꯃ ꯊꯥꯖꯔꯖꯅꯤ ꯂꯥꯏꯅ ꯃꯊꯛꯇꯒꯤ ꯇ꯭ꯔꯦꯡ ꯊꯅꯤꯜ ꯑꯃꯣꯝ ꯊꯕꯛ ꯌꯥꯝ ꯐꯕ ꯁꯥꯏꯀꯣ ꯌꯨꯝꯗꯅ ꯍꯦꯟꯅ ꯊꯕꯛ ꯁꯨꯈ꯭ꯔꯦ ꯑꯗꯨꯅꯦ ꯃꯤ ꯃꯥꯡꯗ ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯁꯨꯗꯕ ꯍꯥꯏꯗꯤ ꯅꯣꯏ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯁꯨꯗꯕꯒ ꯃꯥꯜꯂꯝꯅꯤꯅ ꯌꯨꯝꯗꯅ ꯍꯦꯟꯅ ꯁꯨꯈ꯭ꯔꯦꯕꯣ ꯕ꯭ꯔꯦꯛꯁꯤ ꯃꯇꯝ ꯀꯨꯏꯅ ꯍꯥꯏꯗꯧꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦꯀꯣ ꯃꯇꯝ ꯑꯗꯨ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯝ ꯄꯥꯔꯒꯦ ꯃꯇꯝ ꯈꯨꯅ ꯌꯦꯡꯉꯨꯗ꯭ꯔꯕ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯣꯏꯗꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯟꯀꯤꯠ ꯌꯨꯝꯅꯥꯝ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯕꯣ ꯀꯥꯏꯗꯩ ꯇꯧꯗ꯭ꯔꯤ ꯀ꯭ꯂꯥꯁ 8 ꯀꯥꯗꯣꯏꯅꯦ ꯍꯟꯗꯛ ꯑꯗꯣ ꯀꯣꯔꯣꯅꯥ ꯇꯧꯁꯟꯈꯤꯕꯗꯒꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯛ ꯇꯝꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛ 8ꯇ ꯑꯃꯨꯛ ꯍꯟꯖꯤꯟꯗꯣꯏꯅꯦ ꯑꯁꯦꯡꯕꯒꯤꯗꯤ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯣ 9 ꯀꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ 8ꯇ ꯑꯃꯨꯛ ꯍꯟꯖꯤꯟꯗꯣꯏꯅꯦ ꯍꯩꯇꯕꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯤꯛꯁꯔ ꯅꯩꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯖꯕ ꯚꯤꯗꯤꯑꯣꯁ ꯅꯝꯃꯛꯀꯅꯤ ꯊꯥꯖꯩ ꯅꯝꯁꯨ ꯅꯝꯕꯤꯔꯛꯑꯣ ꯅꯝꯗ꯭ꯔꯗꯤ ꯅꯣꯏ ꯌꯨꯝꯗ ꯐꯥꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣই ꯄꯥꯅ ꯂꯤꯔꯨꯗꯨꯅ ꯅꯀꯣꯛꯇꯨꯗ ꯁꯦꯠꯄꯗꯣ ꯈꯪꯅꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯁꯨ ꯌꯦꯡꯕꯤꯗꯅ ꯆꯤꯡꯂꯣꯟ ꯚꯤꯗꯤꯑꯣ ꯑꯣꯏꯕꯩ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯠꯂꯛꯄꯤꯅꯤ ꯊꯕꯛꯁꯨ ꯐꯕ ꯁꯥꯕꯤꯅꯦ ꯅꯪ ꯈꯪꯉꯦ ꯌꯥꯝ ꯇꯟꯕ ꯃꯤꯅꯦ ꯍꯥꯏꯕ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯗ ꯅꯪꯉꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯨꯅ ꯇꯥꯛꯆꯔꯦ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯕꯅꯦꯕ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏꯗꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯅꯤꯅ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯈꯔ ꯎꯠꯂꯛꯇꯧꯔꯦꯍꯦ ꯕ꯭ꯔꯗꯔ ꯅꯠꯇ꯭ꯔꯥ ꯁꯥꯎꯒꯅꯨꯀꯣ ꯃꯥꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯦ ꯄꯨꯔꯥ ꯃꯦꯁꯦꯖ ꯏꯕꯩ ꯇꯥꯏꯞꯅꯤ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯊꯕꯛ ꯊꯤꯅ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦ ꯊꯕꯛ ꯊꯤꯅ ꯐꯔꯝꯗꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣই ꯃꯃꯥꯒꯤ ꯃꯃꯥ ꯑꯣꯏꯍꯜꯂꯒꯦ ꯕꯥꯏꯅꯤ ꯊꯕꯛ ꯐꯠꯇꯦ ꯑꯩ ꯊꯕꯛ ꯐꯠꯇꯤꯌꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ
Minu minu minu. Ay minu thoklek macha. Minu minu sila sila. Ngasigidi commento du khatane ko aina padoise aina saura tobase du khatane commento yamde ba ko. Sai lawai ha koi lawai jo muhen tang ro ko nom do. Hai. Mai khum ningai hotnaringai da lawai jung panjalak pai lawai jung khum du re hujiki. Noi sidi. Ai am tale hina di. Sitha doi da ngai le. Ado ngasi se video se ngasi namaga heng ngasi dum thagat pa yade I thagat ke khan bane ba igi network se ko ngasi guma thagat amadi heng ayuk su video je thagat pa loi roi kyang wan thagalam ne ai je khalli ai dum thagat ti thagat chaning ba nong shi su matang ja de ngasai nung thin su mai lakte khangbra adu ne ina hainingai se ado ngasi gidi chak cha na ba tawrage chak su jadri video hana namaga charge ko na Atay chana gay na namuge na yan taway kinambani na video se. Ado nga sige video se ay video yung Yegbiriba mayam bu thagatchari. Ado taruk le thagat pa niya po ko. Ado mamang ay na nga madi hapta taruk siya kanda bida hapta amda anirak na traga humlak ko madi dum thagat ke na khalle dum haydi ngamdradi hapta am gi manung da muktang gi dum soida bida dum thagat ke na khalle po ko. Ado ne mayam na haydi mayam ge support haydi Sithaba mayam suyawri nya do sithaba mayam sigi marakta nusibiba mayam na henbagi ne khangbra haidi isada haraujabado ama ni na sithajar su kem khanbidabado adu oireba hojikti hanadi as kaina ga khandabado taweba hojikti haidi aibu support tawbiba mayam haidi mayam urakpani haidi ubado phangbani na ne aduni hena isada haraubado aibu support tawbiba gidamak kaina khanjaraga ai isan na pamjabagi damak khalaga aina dum nambani video se ko adugi support tawbiba mayam thank you kai haidu no khangdabada aisu haidi 70k yorak tardi aisu giveaway macha amadi tawsira na khalleba ado giveaway tawge na khalle 70k yo tardi hojik 66 ado 4k mukti 4k 3k smaina watu ba male khara ko ado hek yobaga yam chawdru ai yangamba ai gi site gi khara mamangda amadi tawgre aina 55k yo matamda ko ado handaki se yam chawda bida aina 70k yo matamda tawge na khalle ado mayam na support tawbiyo 70k se yo na bagi dama ado haidi ai yam kaina tawraga ai video se chang nai na thagatabani na paisa do phangde ko aduga adune gise haidi video je chang nai na mayam gi ta sum views sisu haidi memes na tabani na pakni ying bida ba yawe aduna kaina taweba views yam de adagi video se dum toina thagatabani na paisa lakpadu khara wai ba ko haidi mamangda amuktang di phangre hai na ina mayam da hai khre ko ado handakti kui haidi amuktang phangda ngai ina video namba horok padagi ko adune ado adugi mathakta suma ina video se khopa phangdasu dum khopa wai sanari ma phone da tawri ba male tori kanda ise video se namme moi chak to khroba male moi to ati somom da la ni duna aise ai gi voice khara lerega light ring light amaga tripod amaga lei da ba yaroi gi se mic amasu lei ge na khan bane ba ko ado ai gi video yeng bi ba mayam ngasi gidi bye bye mathang gi video da amuk thingnarase haidi ai gi video loi phau yeng bi ba mayam su amukan na thagatchari